Miyamna Eikhoi na Sathaba peace talk asi Mayamna Eikhoi Leva Mayamna surrender Tobani Khulai Thadobani Yanabda Sangja Rabani Leva Yon Tokpani Hybrid Simbi Wakansi Tharopiu Masigumapim Amata Late Eikhoi Khulai Amata dialogue asi loidrifaoba India da khutsinabagi wapham leitri Hanma maktada mayam puno ko ikai puno ko usari loinana ngasigi grand reception asi Manipur government na sinbiriba grand reception asigi mayai tangbon lobiriba ikai puno jaraba honorable chief minister amadi government asimakki lariba minister sing MLA sing amasung Manipur gi MP loinana ngasigi Toram masida saruk yabiriba dignitary sing police ki makok thongba sing army ki makok thongba sing amadi tongan ba department sing ki makok thongba sing punamaki mafamda kai punabu usari loinana ngasigi grand reception asida saruk yabina bagi damukta tongan ba wapham kayadagi maike kayadagi lengbirakliba khwai punamaki mafamdasu ehagna ikok thona kai punaba usari ngasi asi Eikhoi na UNLF na India government ka ceasefire agreement hokiba November gi tang 18 da sign tongnakraba matungda madubu ikai punaba oina honor tobo oina ngasi asi Manipur gi state government na asigumba grand reception ama organize tobire masesida Eikhoi gi party gi central committee members sing loinana Eikhoi gi nungsijaraba MP gi lanmi singsu saruk yanadabagi damakta asigumba saruk yaba phangan bibagi damakta amuka hena state government ge mafamda thakatsaba phundoksari UNLF asi mayam punamana khangbire madudi English amaga samapan humpuga marigi November gi tang 13 da nikat khibani ngasidi MP gi magi live UNLF ki live asi sahi humpu sure party asi yan hana likat khiba matam dadi masi yamna inclusive oiba haibadi Manipur da khunda letareba adugumba yelho group sing na pullaga sem khiba adugumba party ni masida kuki naga maitei loina si pullaga sem khibane asumna sem khiba party asin na lisang sina masi satharakhiba adugumba struggle asida tangkak naina Eikhoina party sigi losing basina masigi thabaksing si phajana ya thoktana Eikhoina thabaksi satharakhi ahanbada party si 1964 linkhalaba matungda UNLF na torakhiba maru oiba thabakti Manipur gi miyam asida mama lebak nungsibagi wakhal ihun buhon basina khwaidagi ihan hana tawgadaba aduga maru oiba thabak ni haina khandana masigi thabaksi da Eikhoina sangaba matam ama chatharakhi ashumaina chatharakhiba phim asida matamduda leramliba phibam aduda tawriba thabaksing asi sumnagi democratic oiba process ama khangna thabak khuto ama khangna di yaraktre masina ahongba ama purukpa ngamaroi haibasi khangpodigi Eikhoina khulai paibagi thabak asi sanction ba horakhi masi 1990 dagi Eikhoina khulai paibagi thabak se chatharakhi masina samana chatharakhi basina Manipur gi khunai da leramba adugumba amotpa adugumba mayam ama Eikhoina sengdokpa samthopagi thabaksing asi torba ngamakhi masi phana phajana mai pakhi
nupi angangda namja namtheknaba adagi mayai kaba chinjak chaba yonba lalonba corruption gi asina singba mayam asi torakhi ana Eikhoi masidagi phangba experience ti kana kanda khulai paiba lalho amagi thabakta asigumba reformist ki oiba thabak sing ase yaudaba yade haibasi Eikhoi gi UNLF ki experience ni nase Sumaina taudana Eikhoi gi Eikhoi satharkiba thabak sing asina Eikhoi gi party si Eikhoi gi miyam gi marak aseda asoba khungda phama phangba ngamaki miyam gi support yamna pak sana phangba ngamaki adubo struggle namanina asugumba khungda phamasi amuk mangba adumuk semgatpa haibasi masiga isenda chenaraba wapham ama oigani haibasi su Eikhoina khangba ngamki lising amaga samapan mafudage matamdagi khulai kapa horakhiba party asina kedore haikanda Eikhoina Indian Occupation Force haina khangreba India gi army sing asiga su Eikhoina chingi lamda akanba lan sonakhi masesada khoi masi yamna chawna mai pakhi masidai sidasu amadi chingi lamsingdasu khoi khongda phamsi phajana sagatpa ngamki suman tawdana sangaba chahi humpugi adugumba UNLF ki punsi asida mayo nakhiba Manipur India gi conflict asi Eikhoina ngasidi masigi conflict asigi waroi sinama solution nama roknaba honabada ngasi Eikhoi ga India ga anigi marakta wari watai sanabagi process khara chathare hariwa process asida masi peace toki langnanabagi process asida kadore haiba matamda India na Manipur ase maning makha tamba aduguma sovereign independent country ama oirami haibasi India na recognize tawre haibasi akoida promen ona khangalai amadi Eikhoina chatharakadaba singba peace process ase masi Eikhoina moida sengna thami madudi kana kan Eikhoi sovereignty ge wapham se kadongarasu compromise tawroi aduna sanagadaba wari singasigi khwaidagi maru oiba magi wapham Manipur gi sovereignty hanjanbagi wapham ase masi India na yare haragadi masida wari sanabase UNLF yai haibadagi adugi poto adugi wapham je sovereignty gi wapham yauna khudimak wari sanabase India na yare haibasi makoina Eikhoida formally khangalakraba matungda Eikhoina masigi peace ki process asi sangtharakuni aduna asigumba peace ki process asi chathakpa matamda masi ingna tapna chathaba yananabagi damakta Eikhoina ceasefire gi agreement ama hana tausi haibadagi madugi ceasefire gi agreement doni mamangi thagi tang kunga mapanda Delhi da Eikhoi gi Central Committee gi Mihut Singh amadi India government ga Eikhoina hariba agreement si soi tawnakibani sai kai sign tawnakibani chathagadaba peace process asida aina yam sengna ai Central Committee gi mohut sinjaraga lebak miyanda thamjiringi waphamdi kaina haikanda thanagadaba wari ase India ga UNLF kane bilateral haibadi thanagadaba wari se bilateral talk ni haibani sese adon masigi Porsida Eikhoina Eikhoigi peace ki process chathagani aduga thoidona hariba phibam asi yoronaba honaba matamda Manipur gi kai khunajiriba chief minister samakna masida yam kanna thawai yauna facilitate tawbidana ngasigi sigi thak asi Europe ngamkhiba sigi damakta Manipur government particular in general aduga chief minister in particular si wakoina UNLF ki side gi thodok hendona ikai khunaba usari amadi lobi khiba thodang asiki damakta aina ngasigi numira sigi khudong chaba lawra kanda thagat ko phongdok chaningi aduna Eikhoi gi miyamna
Eikhoi na chathagaba peace talk asi mayamna Eikhoi lewak mayamna surrender tawbani khulai thadobani yanabda sangjarabani lebak yonthokpani haibna singbe wakhansi thadopiu masiguma phim amata leite Eikhoi gi khulai amata dialogue asi loidrifaobadi India da khutsinabagi wapham leitri masima haijage Eikhoi khulai we should never ever lay down our weapons our arms masima ngasigi namesada yam sengna thamjaningi aduna Eikhoi na laibasi kanagomana India gi mainstream da halae haina lobiba yai adubo wari ase saba loidriba phawbadi Eikhoi mainstream da halapui wapham se khanbi ganu sikhatang haijaraga ngasigi numirasida mafam basi tinbiriba khwai punamaki mafamda amukka hana ikai khunbu usaraga thangasila sum loisanjar. Thank you everyone.